ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯊꯣꯠꯂꯩꯃ ꯀꯧꯕꯤ ꯍꯧꯗꯣꯡ ꯂꯣꯏꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯅ ꯊꯣꯠꯂꯩꯃ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯧꯗꯣꯡ ꯂꯣꯏꯕꯤ ꯊꯣꯠꯂꯩꯃ ꯂꯥꯛꯂꯦ ꯆꯩꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ "ꯅꯄꯥ ꯊꯪꯗꯕꯒꯤ ꯃꯆꯥꯁꯥ, ꯀꯔꯤꯒꯤꯅꯣ ꯍꯧꯗꯣꯡꯁꯤꯡꯁꯤ ꯂꯣꯏꯅ ꯐꯨꯔꯤꯁꯦ? ꯍꯥ?" ꯊꯣꯏꯕꯤꯅ "ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯗꯣꯡꯁꯤꯡꯁꯤꯕꯨ ꯑꯁꯨꯛ ꯂꯨꯅ ꯇꯧꯔꯤꯁꯤꯕꯣ?" "ꯏꯁꯨ ꯊꯣꯏꯕꯤ, ꯃꯈꯣꯏꯁꯤꯡꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯏꯁꯨ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯊꯣꯠꯂꯩꯃꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯊꯣꯏꯕꯤꯗꯨ ꯃꯃꯥꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯊꯣꯠꯂꯩꯃꯗ ꯃꯃꯥꯅ ꯀꯧꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ "ꯆꯣ, ꯅꯃꯥꯅ ꯀꯧꯔꯗꯤꯅꯦ ꯐꯠ ꯆꯠꯂꯨ." ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯠꯂꯩꯃ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯣꯠꯂꯩꯃ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ ꯆꯍꯤ 7 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯍꯧꯗꯣꯡ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ "ꯀꯥꯏꯗꯅꯣ ꯍꯧꯗꯣꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯍꯧꯗꯣꯡ ꯑꯃꯅ ꯈꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ "ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯤꯅꯨ, ꯃꯤꯅꯨ ꯃꯤꯅꯨ ꯃꯤꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯥꯝꯈꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯇꯨꯡ ꯊꯪꯕ ꯃꯈꯣꯡ ꯌꯦꯠꯇꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ "ꯍꯩꯃꯥ, ꯅꯪꯗꯤ ꯅꯈꯣꯡꯁꯤ ꯁꯣꯛꯄꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯈꯣꯡꯉꯤꯁꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯑꯁꯣꯛꯄ ꯃꯈꯣꯡ ꯑꯗꯨꯕꯨ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯦꯠꯄꯤꯔꯝꯃꯤ꯫ ꯃꯨꯈꯤꯅ "ꯍꯥꯏ ꯊꯣꯠꯂꯩꯃ, ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯍꯧꯗꯣꯡꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯄꯨꯅ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯅꯔꯣꯏꯗ꯭ꯔꯥ ꯁꯤꯕꯣ?" "ꯏꯃꯥ, ꯂꯝꯄꯥꯛꯇ ꯂꯩꯔꯝꯕꯅꯤ, ꯃꯄꯨ ꯂꯥꯛꯂꯒ ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯂꯥꯛꯄ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯊꯣꯠꯂꯩꯃꯒꯤ ꯄꯥꯝꯕꯣꯝꯗ ꯃꯀꯣꯛ ꯑꯗꯨꯅ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯠꯂꯩꯃ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯇꯣꯠꯄꯤꯔꯝꯃꯤ꯫ "ꯂꯥꯛꯄ, ꯂꯥꯛꯄ, ꯆꯥꯛ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯆꯥꯛ ꯑꯇꯣꯠꯄꯗꯨ ꯊꯝꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯒ ꯂꯩꯕꯒ ꯃꯄꯥ ꯆꯥꯅ ꯆꯥꯛ ꯊꯥꯛꯂꯛꯄꯗꯨꯗ ꯆꯥꯛꯇꯨ ꯂꯣꯏꯅ ꯌꯦꯡꯅ ꯆꯥꯔꯝꯃꯤ꯫ "ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯅꯕꯨꯛ ꯂꯥꯝꯂꯒ ꯂꯩꯔꯤꯕꯣꯏꯔꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯕꯗ ꯊꯣꯠꯂꯩꯃ ꯍꯧꯗꯣꯡ ꯑꯗꯨ ꯄꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ "ꯂꯥꯛꯄ, ꯆꯤꯆꯦꯒꯤ ꯅꯥꯀꯟꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ ꯇꯨꯝꯈ꯭ꯔꯕ ꯇꯨꯡꯗ ꯍꯧꯗꯣꯡ ꯑꯗꯨ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯆꯦꯆꯦ ꯀꯥꯏꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯒꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯁꯤꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯄ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯠꯂꯩꯃꯅ ꯌꯥꯍꯧꯔꯛꯄꯗ ꯃꯥꯒꯤ ꯅꯥꯀꯜꯗ ꯍꯧꯗꯣꯡꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯗꯣꯡꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯏꯃꯥ, ꯏꯃꯥ, ꯂꯥꯛꯄ ꯎꯕ꯭ꯔꯣ?" "ꯍꯩ, ꯀꯅꯥꯅꯣ ꯂꯥꯛꯄ ꯍꯥꯏꯗꯤ?" "ꯍꯣ, ꯑꯩꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯍꯧꯗꯣꯡꯗꯣ." "ꯑꯗꯨꯗꯤ ꯅꯄꯨꯒꯤ ꯐꯃꯥꯡꯗ ꯀꯨꯜꯍꯧꯕꯅꯤ." ꯊꯣꯠꯂꯩꯃ ꯃꯄꯨꯒꯤ ꯀꯥꯗ ꯀꯨꯜꯂꯤ ꯇꯥꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯊꯣꯠꯂꯩꯃ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯠꯂꯩꯃꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯍꯧꯗꯣꯡ ꯑꯗꯨ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ "ꯂꯥꯛꯄ, ꯅꯪ ꯉꯁꯥꯏ ꯀꯥꯏꯗ ꯂꯩꯔꯨꯏ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯨꯈꯤꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯍꯧꯗꯣꯡꯗꯣ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯤꯕꯗꯨꯕꯣ?" "ꯍꯣꯏ ꯏꯃꯥ, ꯁꯦꯡꯗꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯍꯧꯗꯣꯡꯗꯨ ꯂꯩꯕꯥꯛꯇ ꯊꯝꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯗꯣꯡꯒꯤ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯥꯟꯃꯤꯅ "ꯅꯈꯣꯏꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯗꯨꯕꯨ ꯎꯗꯕ꯭ꯔꯣ? ꯉꯁꯤꯒ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯏꯁꯤꯡ ꯑꯏꯪꯕꯗ ꯇꯤꯡꯕ ꯇꯥꯔꯦꯅꯦ."
ꯍꯧꯗꯣꯡ ꯑꯃꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯀꯥꯟꯅꯗꯦ ꯌꯦꯠꯅꯗ ꯂꯩꯒꯨꯝꯁꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ ꯐꯪꯅꯕ ꯊꯤꯍꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯕꯗ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯃꯅ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯏꯪꯕꯗ ꯇꯤꯡꯕ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯍꯧꯗꯣꯡ ꯅꯤꯡꯊꯧꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯀꯔꯤ ꯉꯁꯤꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯂꯨꯔꯨ ꯆꯠꯂꯣ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯎꯄꯥꯏ ꯂꯩꯇ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯔꯨꯞꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯗꯣꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯗꯨ ꯊꯣꯠꯂꯩꯃꯒꯤ ꯌꯨꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯊꯣꯠꯂꯩꯃꯅ ꯂꯥꯛꯄ ꯅꯪꯁꯦ ꯅꯄꯨꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯅꯪꯕꯨ ꯂꯧꯕ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯍꯧꯗꯣꯡ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯤꯅ ꯈꯪꯖꯄꯣꯠ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯍꯧꯗꯣꯡꯗꯨ ꯃꯇꯣꯝꯗ ꯈꯟꯖꯗꯨꯅ ꯅꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯍꯧꯗꯣꯡ ꯑꯗꯨꯅ ꯊꯣꯠꯂꯩꯃ ꯍꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯨꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯃꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯈꯣꯡꯂꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯁꯣꯝꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯤꯅꯕꯗ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯦ ꯅꯣꯏꯗꯤ ꯑꯩ ꯀꯩꯗꯧꯕꯒꯤ ꯊꯤꯔꯤꯕ ꯑꯩꯒꯤ ꯈꯣꯡꯁꯤ ꯁꯣꯛꯇꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯂꯩꯔꯤꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯩ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯂꯩꯈꯤꯒꯦ ꯅꯪ ꯍꯜꯂꯣ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯃꯍꯥꯛꯀ ꯍꯟꯈꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯂꯥꯛꯄꯅ ꯌꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯗꯨ ꯃꯇꯣꯝꯇ ꯍꯟꯈꯤꯔꯝꯃꯤ ꯍꯧꯗꯣꯡ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯍꯥꯏꯕ ꯀꯌꯥꯗ ꯃꯛꯊꯣꯡ ꯍꯨꯛꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯁꯣꯝꯗꯅ ꯃꯥꯕꯨ ꯊꯤꯅꯕꯗ ꯑꯩꯈꯣꯏꯅ ꯁꯥ ꯂꯥꯟ ꯇꯥꯗꯅ ꯇꯧꯔꯤꯕ ꯐꯔꯦ ꯃꯇꯝ ꯈꯔ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯅꯈꯣꯏꯅ ꯄꯥꯡꯉꯨ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯠꯂꯩꯃꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨ ꯐꯖꯔꯕ ꯂꯩ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯔꯝꯕꯗꯨ ꯎꯕꯗ ꯊꯣꯠꯂꯩꯃꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯂꯩꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯕꯦꯝꯃ ꯏꯃꯥꯁꯨ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁꯨꯝꯅ ꯂꯩꯔꯝꯃꯤꯅꯤꯅꯦ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯆꯥ ꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯩꯒꯤ ꯏꯅꯥꯏ ꯍꯧꯗꯣꯡ ꯃꯌꯥꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯅ ꯄꯨꯔꯛꯇꯨꯅ ꯊꯥꯔꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯈꯪꯄꯣꯠ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯂꯣꯟꯅ ꯊꯣꯠꯂꯩꯃ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯁꯨ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ ꯃꯨꯈꯤꯅ ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯍꯟꯗꯛꯇꯤ ꯏꯪꯈꯣꯜꯗꯁꯨ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯊꯥꯕꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯦ ꯂꯥꯏꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯃꯤꯅꯕꯨ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯨꯈꯤꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯋꯥꯅ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯒꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯣꯠꯂꯩꯃꯒꯤ ꯏꯃꯨꯡꯗ ꯍꯧꯗꯣꯡ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕꯤ ꯑꯄꯥꯕꯤꯅ ꯂꯣꯟꯅ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯊꯣꯠꯂꯩꯃ ꯍꯥꯏꯕꯤ ꯑꯉꯥꯡꯁꯤꯅ ꯀꯔꯥꯏꯗꯒꯤꯅꯣ ꯃꯇꯤꯛ ꯂꯩꯕ ꯍꯧꯗꯣꯡ ꯑꯃ ꯌꯣꯛꯂꯨꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯒꯗꯧꯔꯦ ꯀꯥꯟꯅꯗꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯑꯄꯥꯕꯤꯅ ꯃꯆꯥ ꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯆꯤꯡꯅꯕ ꯎꯄꯥꯏ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯠꯂꯩꯃꯅ ꯂꯥꯛꯄ ꯉꯁꯤꯗꯤ ꯏꯔꯨ ꯂꯨꯖꯁꯤꯀꯣ ꯑꯩꯕꯨ ꯏꯔꯨ ꯂꯨꯖꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯄꯦꯇꯋꯥꯁꯦ ꯑꯩꯗꯤ ꯏꯁꯤꯡ ꯊꯦꯡꯕꯁꯨ ꯌꯥꯝ ꯇꯜꯂꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ ꯊꯣꯠꯂꯩꯃꯅꯗꯤ ꯃꯆꯥ ꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯄꯦꯂꯥ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯒ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯏꯔꯨꯖꯅꯕ ꯇꯧꯔꯝꯃꯤ ꯍꯧꯗꯣꯡ ꯑꯗꯨ ꯏꯁꯤꯡꯗ ꯊꯦꯡꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯂꯥꯛꯄ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯤ ꯆꯤꯆꯦ ꯏꯔꯨꯖꯕꯤꯒꯦꯕ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯅ ꯃꯆꯥ ꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯐꯖꯅ ꯏꯔꯨꯖꯕꯤꯔꯒ ꯃꯁꯥꯗꯨ ꯅꯨꯡꯁꯥꯗ ꯌꯥꯏꯕꯤꯔꯝꯃꯤ ꯁꯤꯗꯤ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯈꯠꯂꯦꯗ ꯇꯧꯔꯤꯁꯦ
Asi haiduna mazaibung haudong lakpadu uirum tauraklammi. Madu ubada thulaimana haudong adubu pamkhatpirami. Aduga magi tampakta ningthina tumhallammi. Numit adugi numidangda apabi laiwa ama sizinaduna mazaibung haudong lakpa adubu phanabu hotnarami. Hanubi nangnasu ayu phagadawgi hotnajaba saine. Ai asi asamba haudong oina urabro. Asi haiduna mazaibung haudong lakpana apabina sizinariba laiwa adubu mayai chamhallammi. Apabina ainadi masigi haudong asi laina khalubani. Adubu laina lawba yadaba haudong oiramne. Phai adubudi asidagi henba laiwa yamna lei. Asi haiduna apabi hanigi laiwa adudagi hena kanba laiwa ama solaklami. Laiwa du ngakthoknabu hotnabada mazaibung haudong lakpadu makutta khara soklami. Masigi hanubi sina phakrabadi ai amuk hana mi onba ngamlaroi. Aduna aigi lebaktamna ichel horage. Asi haiduna mazaibung haudong lakpadu makoigi lebaktamna senkhirami. Hai ngai khune aina sukwana hotnaribasi loin arimata dorba tawribasidi. Asi haiduna apabi suningba kaina mayumda hankhirami. Mazaibung haudong lakpadu makoigi lebakta makut asokpadu makut namana I thoklibadu paisilaga chensilami. Haudong lanmina mazaibung lakpasi sokle mayam mazaibung bu amuta kada busindaba tawsi. Asi haiduna haudong lanmi kharana mazaibung haudong lakpabu magi kada pusinbiduna asokpa adu hidakna pirami. Mathanga ayukta thotlaimana haugalakpa matamda magi haudongnu leiba uramde. Ima lakpa ubro? Hai ngasigidi udene he. Kharai chakraba jano khangde. Lakpa Asi haiduna thotlaimana mazaibung haudong lakpadu koikau kaurami. Adubu thotlaimana kauribadu haudong adudi lakpa kauba leiramde. Thotlaima haudong aduna lakpa kauba leitrabada yamna kapjarami. Lakpa chichegi lakpa nangbu kaida leige nang kaida leige lakpa. Thotlaima numit adu haudong adubu kauduna yamna kapjarami. Adum tauna matamna asum haukibana thotlaimadu leisa mapung pharaklami mukhina. Bhima awangi pukridagi ising punsi mata lakhalocho. Hoima. Asi haiduna thotlaima ising punna mapairaga pukrida ising sokpa chatlami. Mahakna sumlakpada lambida khuldugi mathong huktaba tomaldu lambida magi marup kharaga lambi asat owongta karemna duna leiba thengnarami. Tomalna thotlaima ising chuge hairo. Thotlaima tomalna haribadu karimata khumdabida magi satpham thokpadu tumina dum chatlami. Khumdubiga tawiko. Asi haiduna magi marup kharaduga hauna noklami. Thotlaima makoigi matawduda hainadraduna khongthang yangna thangduna pukri tamna chenbai chatpai tawrami. Thotlaima ngaikhu tapna aikhoiga wari sadana chalasi yabasida kaigino aduk taha chalibudubo. Thotlaima tomal amadi magi marup kharaduna tawribadu yamna hainaramde. Tanjaduda nupa amana thotlaimagi mamangda leplaklami. Thotlaima ising soke hairo lao aiga chasi. Thotlaima nupaduda ngakna ngengduna lei. Adubu kuide tomal hoidagi nanthoklabadi khanduna nupaduga taha pukriromna chatkirami. Tomal thotlaimagi matawduda sauna lakpada yengduna lehurami. Mataw nahakna sukwana sanglaga masa khangdabasina oikhidorobra tawrisibo. Tomalna madu yaba nate thotlaimadi ai khakkini kanagi soiba yaroi. Nakalamaromdana thotlaimadu ngakna lakpagi matung illi. Thotlaima kirup lakpada amuk yenglami lakpadi nokfe tawduna thotlaimada yenglami. Thotlaima karai ising bundu aingona piro isingdo ai sokpirage. Yarni ai dum soksagi. Asi haiduna thotlaima pukrida kumtharaga ising soklami. Ising sokpa loiraga pundu makhwangda yeplaga karaklami. Thotlaima nang aisi kanano khangrabo? Khangdi kanano nangbo? Aini lakpani nangna ngangoringaida yamna luna tawjaba haudong lakpa. Ha kari nangbu lakpa?
ꯊꯣꯠꯂꯩꯃꯅ ꯉꯛꯅ ꯌꯦꯡꯕꯗꯨꯗ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯊꯣꯠꯂꯩꯃꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯔꯤ ꯊꯣꯠꯂꯩꯃꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯪꯁꯨ ꯌꯨꯝ ꯌꯧꯔꯕꯅꯤ, ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯅ ꯂꯥꯛꯄꯁꯨ ꯊꯣꯠꯂꯩꯃꯅ ꯆꯪꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯨꯈꯤꯅ, ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯂꯧ ꯈꯨꯂꯪ ꯍꯥꯏꯅꯕ ꯃꯤ ꯊꯤꯕꯕꯨ ꯀꯅꯥꯝꯇ ꯐꯪꯗꯦꯅꯦ, ꯀꯝꯗꯧꯅꯤ? ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯣꯡ ꯅꯤꯅꯤ ꯑꯇꯣꯞꯄꯒꯤ ꯂꯣꯏꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯨꯈꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯈꯣꯏꯒꯤ ꯂꯧꯗꯨ ꯈꯥꯎꯕ ꯌꯥꯔꯛꯄꯗꯨꯗ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯈꯤꯒꯤ ꯅꯨꯄꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯧꯗ ꯀꯨꯝꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯧꯗ ꯍꯧꯔꯤꯕ ꯐꯧ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯈꯥꯎꯔꯒ ꯐꯧꯕꯩ ꯄꯩꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯒꯤ ꯅꯨꯄꯥꯗꯨ ꯉꯛꯅ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ, ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯅꯥ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯛꯇ ꯍꯥꯟꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯂꯧꯗ ꯍꯧꯕ ꯐꯧꯁꯤꯡꯗꯨ ꯀꯅꯥꯅꯅꯣ ꯈꯪꯗꯦꯅꯦ, ꯂꯣꯏꯅ ꯈꯥꯎꯔꯒ ꯐꯧꯕꯩ ꯄꯩꯗꯨꯅ ꯊꯅꯝꯂꯦꯅꯦ꯫ ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯠꯂꯩꯃꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕꯗ ꯍꯧꯗꯣꯡ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯃꯨꯈꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯊꯕꯛꯁꯨ ꯁꯨꯛꯁꯨ ꯁꯨꯗꯦ, ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯤꯕꯁꯤꯕꯣ? ꯍꯣ, ꯑꯩꯁꯨ ꯑꯗꯨꯅꯦ ꯈꯜꯂꯤꯕꯁꯦ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯃꯨꯈꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯅꯤꯟꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯗꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯅ ꯆꯨꯝꯂꯕꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯗꯨ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯐꯥꯅꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯄꯥꯕꯤ ꯃꯇꯧ ꯀꯔꯝꯅ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯐꯥꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯠꯂꯩꯃꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ, ꯊꯣꯠꯂꯩꯃ, ꯐꯤ ꯁꯨꯕ ꯊꯣꯛꯂꯩꯔꯣ? ꯊꯣꯠꯂꯩꯃ ꯀꯔꯤꯃꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯊꯣꯠꯂꯩꯃ, ꯋꯥ ꯂꯥꯟꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯁꯤꯕꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕꯣ? ꯊꯣꯠꯂꯩꯃ ꯇꯣꯃꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯕꯤ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯊꯣꯠꯂꯩꯃꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯊꯣꯠꯂꯩꯃ, ꯐꯤ ꯁꯨꯔꯨꯒꯦ ꯍꯥꯏꯔꯣ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯠꯂꯩꯃꯒ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯒꯗꯨ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯇꯣꯃꯥꯜꯗꯨ ꯂꯦꯞꯂꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ ꯀꯩꯅꯣ ꯁꯣꯝꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯇꯣꯃꯥꯜ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯁꯦꯟꯅꯔꯛꯂꯕꯅꯤ ꯊꯣꯠꯂꯩꯃꯁꯤ, ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯆꯠꯃꯤꯟꯅꯈꯤꯕꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯤ ꯈꯜꯂꯤꯔꯣ? ꯁꯣꯝꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛ ꯏꯔꯦꯝ ꯂꯦꯝꯅ ꯊꯣꯠꯂꯩꯃꯕꯨ ꯏꯐꯝꯗ ꯁꯤꯟꯅꯔꯝꯂꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ, ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ, ꯑꯩꯅ ꯆꯠꯇ꯭ꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯒ ꯇꯣꯃꯥꯜꯒ ꯃꯨꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯨꯗꯒꯤ ꯈꯨꯠ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ, ꯎꯔꯦꯗꯅ ꯃꯁꯤꯒꯤ ꯊꯣꯠꯂꯩꯃ ꯍꯥꯏꯕꯤ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤꯅꯦ ꯈꯨꯜꯁꯦ ꯏꯃꯨ ꯅꯩꯃꯨ ꯇꯥꯟꯅꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯗꯨ ꯊꯣꯠꯂꯩꯃꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ꯫ ꯊꯣꯠꯂꯩꯃ ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯅ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕ ꯌꯥꯝꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯠꯂꯩꯃꯗꯨ ꯃꯌꯨꯝ ꯇꯝꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯥꯛꯄꯅ, ꯊꯣꯠꯂꯩꯃ, ꯉꯥꯏꯈꯨꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯊꯣꯠꯂꯩꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯇꯥꯎ, ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯄ ꯆꯨꯝꯕꯅꯤ, ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯥꯅ ꯈꯨꯜꯁꯤ ꯂꯥꯛꯂꯒ ꯍꯦꯛꯇ ꯐꯥꯎꯁꯥꯕꯁꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄ ꯆꯨꯝꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
Nakal amaromdana thotlai madu kaptuna magi kada sensinkibadu mama Mukhina urami. Kaidoba yarabasano asina tawribasina. Asi haiduna Mukhi masagi kada changlaklami. Ibema kari tawrage nangbu pisuni haiduna sakhibadaine. Ima ai kaisu tawdeda isa khra nungaite na phido sudabi halai. Nangbu kayam kana nungaithribano. Ko khitang sikpani daima. Phare adu oiradi potharo. Asi haiduna Mukhidu masanupi gi kadagi thokhirami. Mazaibungo hogdong lakpadu tholai mohoigi konthongda tumina phamdura leirami. Tholai madubu aibu saukraba chatlane. Kobaga khumdabi chakrise. Lakpa nangdi hojik phawba aduda kaidoriba. Nang tholakpa ngarini aidi nang ngasai senkibaduda aingonda sauribai khaluri. Aidi kaidobagi nangonda saudoiba. Asi haiduna makoi anidu wari watai ngahak tawrami. Wari ngahak sanaraga mazaibungo hogdong lakpadu magi lebakta halage haiduna hankirami. Mazaibungo hogdong lakpanasu thotlai mabu apam nungsi phawrami aduga thotlai manasu mazaibungo hogdong lakpabu apam nungsi phawba haraklami. Lakpase hogdong haiba khanglasu karigino aina magi wakhalda khalibasibo. Asum nakaldasu mazaibung hogdong lakpasu thotlai magi wakhal khanduna leirami. Hogdong lanmina aikoigi mazaibung lakpasi taibang migi marakta leirubadagi kaina mitau tawradro. Nangna khalibadu mangi aina khalisisu. Asi haiduna hogdong lanmi mayamdu makoigi mazaibung hogdong lakpagi maramda wari kaya sanarami. Asumna matam khara hawkre nongmagi namitta mazaibung hogdong lakpana asum lakpada apabi ga lambida thengnarami. Apabina ngasidi laina sandana matik mayai leiba hogdong nahak amuk thengnaba phangledo. Hanubi ai mida kut thaningbagi ihulda leite aduna aigona ka hawrakano. Asi haiduna lakpa tumina apabi dagi leithoklaga chatpa hawrami. Hogdong nahak na du hairaga aina hekta thadokani khaliro. Asi haiduna apabi akan malaywa ama sonduna mazaibung hogdong lakpatamna kamlami. Mazaibung hogdong lakpasu laywa adu ngakthoknabu hotnarami. Makoi anidu lamiduda akan muongda laywa kapnabu hawraklami. Hogdongna aisi sauri khanmani adubu hanubi nangna hawraklabanina aisi kanano haibado khanganba tare. Asi haiduna mazaibung hogdong lakpana mahakpu pokpa mapabungna takpiba akan malaywa amana apabigi masada tharami. Khangbra hanubi aingoda honingkhone. Asi haiduna mazaibung hogdong lakpadu mafam adudagi satkhirami. Apabi masado akan malaywa ama thakibaduda lengba ngamda leimaida phamlaga leirami. Tomalna abo karigino leimaiduda phamlaga leiribadi. Ibungo naboksi chatpa ngamda leire yum phawda thinbiramo. Hoyabo. Asi haiduna tomalna apabibu mayum yawu phawba poduna pubirami. Apabi mayum yawrabada masa soklibadu ayingba isingna chamlammi. Ngasidi hogdong nangna ngamlabasu mathang thengnabadadi nangbu aina lemna tharoi. Numit adudagi tomal apabigi yumda toina lakpa hawrami. Nakal amaromdana mazaibung hogdong lakpaga thotlaimaga apam nungsi phongdoknarami. Thotlaimana lakpa aikoi anigi marisibu oiba yagadrane. Thotlaima adugidi nangnabu aigidamak lepirabadi pumnamak aina loina thengnagani. Lakpa adugidi aina hingliba punsise nangidamakni. Asamna makoi anidu magi pukningi wa phongdoknarami. Asamna makoi anina lambida chathok chasin toina tawbudo uraga tomal masadu khoidok thitpa haibadu oirami. Itaw yadreda sangbana nangna oibuna migi haidu tadawri. Tumilayo nangna marolama aine I kabada mi hatningba haibado yawrubani nangonda oin tainarakaniko. Kaina mataw nangbo ngawrabro nangi phanaba hairaga aduk sawribadubo. Ai ngawri haribasini. Kananabu khangba ngamgadoribano. Asuk kuina aina lumlaklaga ngarang nahanda thengnaba amadadi hekta nokkhedana wari sai. Aduga aingondadi michina phawba yengde tawriba. Asi haiduna tomaldu
Masadu may hawna saurami. Asum na matam khara hawkre nongmagi numitta Tomaldu apabigida lakpada apabina. Lai phattaba sanabadu Tomalna thengnarami. Abo, karino, abu na tawribadubo. Hay, nangdi asida kaidoba lakliba. Onthokpa tansa amada lakli tawribasi. Aina tawribasi. Kanata sa haydokpa yadeko. Abu na tawribasibu nupi phabudi yadabro. Yaine, kana phage haibano. Mamingbudi tholeima kawiyabo. Apabi tholeima hairakpaduda wakhalama laklami. Apabi momonok Tomalda mahakining masoidan thungangani hairami. Asingburobo. Hangawbo, ainabu nangwanda phagimuk tawkhidro. Tomal apabigi wadu tabada harauna mayumda hankirami. Nakal amaromdana mazaibung hawdong lakpana mapabung ningthawda mahakna tholeimabu apam nungsi phawre haina tamlami. Ibungo, madu oiba yaba wa natena. Hawdonga daibang miga karamna longna leinagani. Madu oiba yaba wa natego. Babu, ay karimta khangde. Ay gaibabu tholeimabu aigi nupi oina laurani masi kaktani. Ibungo, nangbu karam gangnani tawribasibo. Madu chatnaba yaba wa natena he. Mapa masadu khajik-khajikdagi khon kana ngangnaba hawraklami. Madu ubada hawdong ningthawgi nupidu mapa masaki manakta changlaklaga khamdoknaba hotnarami. Napana sabu tapna ngangnaba yadabro. Ibungo, nangsu napana yade hairabadi koktokpa yadra. Mamaki wadu tabada mazaibung hawdong lakpadu sauna mayumdagi thoklaklami. Mazaibung hawdong lakpadu masadu kari tawni khanbada khanpham khangda lamida tabli khongthang lumna thangduna chatlami. Nakal amaromdana tholeimadu asum tumlambadagi mangama manglami. Hanubi amana isuwi bema nahakpu karigi tumlaga leiribano hawgatloni nangbo hawsikmak aigi itung ilaklo. Hanubi duna adumna haibaduda tumduna leiribi tholeimadu phuk hawgatlaga magi phamungi kangkhandu haidoklaga phamungdagi kumtharaga tapna thonglomna thoklaklami. Tholeima thongdo hangdoklaga konthonglomda tapna lakpa hawrami. Lakpana Tholeima asi haiduna lakpana tholeimagi masadu nomlami. Tholeima lakpana masadu nomlakpaduda mami singlaklami. Tholeimana aidi asida kaidoriba. Nate, nangbu ateng wahingsida kaino taruklimba tawsibo. Aidi tungkibudagi kari tawre haibasu aidi karimta khangawdre. Farese, yumda chango lao ai thinjinbigi. Asi haiduna lakpana tholeimabu mayumda thinjinbirami. Nakal amaromdana apabidu laiphattaba sanabadu mahi phangdabaduda yamna saurami. Hainadi mahi phanglani khaluraga karaidagi laklibno khangde. Masigi hawdong nupa asi aigi thabak khuding apanma loina oire. Tomalna abo tholeimadu ngasi kawba yaroitro. Ibungo ngasigidi oiraroi. Asi haiduna numit adumadi laiphattaba sanabagi thauramdo toklami. Asumna matam khara hawkre apabina. Mamangda soikiba mayam asi handakti soihanba yaba nate. Aigi puna taklamba thawai mirak sumbagi leiwado sisinarage. Asi khanduna apabi magi tabudu hangdoklaga lairik ama kana thirami. Kona thangda lairik adu tabudagi puthoklaga hangdoktuna yenglami. Masi leire handakti hawdong nupa nahak chenpham leiraroi. Mahaki matik mayay edo phangnaba tholeimabu khutlai oina sisinarage. Asi haiduna lairik aduda yawba akanba leiwa ama sonduna tholeimagi thawai mireldu sumbawrami. Nakal amaromdana tholeimadu numina wato lomla phawba tumba hawgatlamde. Mukhigi nupana hai nupi nasa nupi dubu hawjik phawba hawgatlaktribasibu kari tawrene he amukta hangnucho. Hoi makhoi mapa. Asi haiduna mukhi masagi kada changaktuna masabu hawdoklami adubu tholeimadu mamana kauribadu hoi mai hairamde. Mukhi masagi matawduda masagi masa nomlaga hawdoklami adubu tholeimadu mamana phana masa nomlabasu karimata machi lenglamde. Makhoi babung nasa nupi se kaino matawkre kawba ngangba takidre. Bema magi bemo karino ne nupi nangna haribadubo adu oirabadi ai maibulu khoido
ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯒꯤ ꯅꯨꯄꯥꯗꯨ ꯃꯥꯏꯕ ꯂꯨꯈꯣꯏꯕꯨ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯏꯕ ꯂꯨꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯊꯣꯠꯂꯩꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯌꯦꯡꯂꯝꯃꯤ ꯗꯥꯗꯥ ꯅꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕꯁꯤ ꯌꯥꯝꯅ ꯂꯨꯔꯤ ꯑꯩꯅ ꯍꯦꯛꯇ ꯐꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯃꯨꯈꯤꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒꯅꯦ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯏꯕꯨꯡꯉꯣꯅ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯨꯈꯣꯏꯗ ꯎꯄꯥꯏ ꯑꯃꯠꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯀꯞꯂꯝꯃꯤ ꯂꯨꯈꯣꯏꯁꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥꯅ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯍꯥꯏꯔꯒ ꯂꯨꯈꯣꯏꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯨꯈꯤꯅ ꯀꯔꯤ ꯃꯇꯧꯅꯣ ꯏꯆꯥꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯅꯨꯄꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯃꯥꯏꯕꯅ ꯃꯥꯅ ꯐꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯊꯣꯠꯂꯩꯃꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯁꯨ ꯍꯧꯗꯣꯡ ꯑꯣꯜꯂꯒ ꯊꯣꯠꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯈꯪꯂꯝꯃꯤ ꯊꯣꯠꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯅ ꯑꯣꯏꯍꯟꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯕꯤ ꯑꯄꯥꯕꯤꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯧꯗꯣꯡ ꯉꯁꯤ ꯅꯍꯥꯛ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯀꯩꯗꯧꯔꯦ ꯍꯅꯨꯕꯤ ꯅꯍꯥꯛꯅ ꯄꯥꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏꯁꯤ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯊꯣꯠꯂꯩꯃꯒꯤ ꯊꯋꯥꯏꯗꯗꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯊꯣꯠꯂꯩꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯒꯦ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯁꯨ ꯃꯥꯏꯕꯤ ꯑꯄꯥꯕꯤꯅ ꯊꯣꯠꯂꯩꯃꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯤ ꯍꯥꯏꯕꯗꯨꯗ ꯃꯥꯏꯕꯤ ꯑꯄꯥꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ ꯑꯗꯨꯝ ꯇꯧꯅ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯨꯗꯤꯡ ꯃꯥꯏꯕꯤ ꯑꯄꯥꯕꯤꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯆꯨꯝꯅꯒꯤ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯔꯝꯃꯤ ꯃꯥꯏꯕꯤ ꯑꯄꯥꯕꯤꯅ ꯊꯣꯠꯂꯩꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯨꯝꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯣꯠꯂꯩꯃꯅ ꯃꯆꯥꯏꯕꯨꯡ ꯍꯧꯗꯣꯡ ꯂꯥꯛꯄꯗꯨ ꯌꯣꯛꯄꯤꯔꯝꯃꯤ ꯉꯁꯤꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯂꯥꯛꯄꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯤ